Maram Chaba interview Singi Fal Haidokkani, Chadabasing Kakthatkani, Mioi Nifuna Saba, Paumigi Timama, Nepal Gidamak Chief Minister Nalam Thakre. Assembly election mamangda Thavak Long Naba Pangto Giba exam sing, Maram Chaba Makai Fal Lauk Tokane, Maram Chada Makai Kakthalaga, Nauna interview to Gani Haida, Chief Minister Biden Ngarang Paumising the Pongdokre. Paumising Nepal the Chatpage, Kongsat Lam Tabada, Chief Minister N Biden Paumising the Haike. Lauki ba thabak sing isorna thawjal biduna scandal ama phawba thokidre MPSC gi exam bu oiro doctor lobagi oiro ozagi bu oiro ARB lobagi oiro scandal thokide adubu Assam Arunachal Pradesh na chingbada thabak lobagi scandal thoklibasine maramaduna sigumba scandal sing ase thoktana bagi damak thabak lobagi process ase khara kumna yengdaba yadabadage matam lobane pangthokiba interview sing adu process ta kari akai ba yaukibage Mikhal Mayada Pangtokpo Oikivana, Hatu Taubada Soiba Lakibra Hibasingadu, Kumna Yangle, Asoiba Yauram Lagade, interview Adu Kakane, Asoiba Yaugda Makagina, Yamna Tuna Haidong Nabatagane, interview Kakadavasingaduda, Hana Saruyaki, the candidate sing, Sahi Mang Bagi Wapam Lehelo Hainasu, Chief Minister Namakatana Fongdoke, Amarom, the Directorate of Information and Public Relation, DIPR, All Manipur Working Journalist Union Amzu Amade, Editors Guild Manipur. EGM na punna khusam na duna sinba paumising gi waina Nepal ge external press conducted tour ngarang Chief Minister na lamthakre CM Secretariat mamang da pangthokiba tour lamthabagi thoramaduga mari lainana Chief Minister Biren hai lamdam asigi paumising gi waina asigumba external tour chatpa asina paumising da exposure pibagi mathakta Nepal ge sel thumgi phibam administration system na chingba si khangna bagi khudongchaba ma piriba si laibak fawani khongsat asi nungaiba khongsat ama oiduna Soy ngam dan halakpa oirasano Thawramaduga mari lainana Amzugi President Wangkhem Cha Samjai na hai DIPR na sinduna asigumba press conducted external tour ase chahi khudingi chatuna lakle Haukiba chahi ahum romde COVID-19 laikchana maram oiraga tour asi chathide chahi asigi oina su hairiba tour ase Nepal gi damak tongan ba media housing gi apunba paumi nifuna saruk yare khongsat asigi manungchan na Nepal gi media singa unaduna Nepal da hojik oiriba phibam singi matangda wakhalon pinaduna laibagani gi oiba mari fagatpada media na lopham thokpa thodang chapchana lawganai tongan ba media housing dagi punna paumi nifuna saruk yaba Nepal gi khongsat lamthaba duda IPR Minister Dr. Sapam Ranjan PHED amade CAFN PD gi Minister L Susindro Maitay MLA TS Syam Kumar IPR gi Commissioner MJ amade IPR gi Director Ais Balkrishna su saruk yakhe Imphal Airport agi khongsan ki ba paumi gi timadu ngarang nungthil Guwahati da thungkhre Guwahati dagi akhana ba bus da tongduna Nepal gi damak khongsan ba hokre ngasi numidang waidam Nepal da thunglaba yai